Kukisingna Thawong yaningdaba phongdoktuna Nagana khongjang changsinkhre lamdam asigi Naga furufna tariba mafamsingda Kuki furufki mioising changhandabagi khongjang changsinba hokre lamdam asigi Nagagi tongan-tonganba mafamsingda khongjang asi mapung fana sogatkani haina su lauthoknarakre Naga furufsingda tariba lamsingda Kukisingna German amadi Tiger Road semjilakpa sugi kem thamjilaknaba honarakpa amadi poppysing thajilakpagi mayokta Foothills Naga Coordinating Committee na Nagasingna taba mafamsingda Kukising changba thingbagi khongjang changsinba hokre Committee asina ngarang ahingdagi chatharakliba matam kaktaba khongjang asibu sawgatladuna Nagasingi tongan-tonganba khulsing fauduna chaliba lambisingda miyamsing thoraktuna Kuki furufki mioi amata chalhandaba hokre nakal amaronda changsiliba khongjang asigi manungda pamdaba thodoksin thoraktanabagidama security singi maikaidagi su akanba mawongda chaksin thawrangsing lokhali Panba yabadi ngasidagi changsinba horiba khongjang asi Tamenglong None Kangpokpi amadi Sanapati district ki tongan-tonganba mafamda taba Naga furufki lupsingna su sawgatkani haina su lauthokiba laikhrabani saji ama kallaba matung juda thamjinkhre Kakching district ki manung chanba Kakching makha Rausengmai Ningthau Parengda leiba Naurem Diren saji ama kallaba matung forest department da sinakhre Saji adu ngasi angan bayukta huina tanaraktuna Naurem Diren gi yumda chansilakpadagi fajinduna thamlaba matung forest pau pirakhibani hairi Kudakta Thawbal Forest Division gi DFO da El Josela gi pautang matung ina Kakching Forest Range Officer Sundar Hoidrong gi miyeng makha da forest ki staff sing changsinuna saji adu lokhatkre hari saji adu Naurem Diren na forest staff sing da sinaraktuna lokhaluraba matung da saji adu huina chikpadagi asokpa kaya yorambadagi treatment tawduna asokpa mafam sing ningthina folaba matung wildlife warden W Ramachandra yauna Kakching Forest Range ki staff singna iroi sembada leiba juda khusinnakhre hairi nga ki thabak ani tawba amadi makhoibu support tawriba singda lepnaba fesok na aroi boina kanba warol thamlamli Adet College ki principal amadi governing body GB gi chairman amadi secretary ga manaraga thabak ani tawriba singla nai khudong chaba kharagi damak tokhanbagi mahutta makhoi masal manaraga loishinduna thamba thengnare haina Federal Student Organization Kanglaipak fesok na hairi Fesok Head Office ki Secretary Publicity ki Thaupuriba T Sadanandana khuyekpiduna press ta thorakpa cherol asina haribadi Fesok na chahi asigi mamangdagi hauna Manipur gi education sector gi amotpa saruk ama oiriba sector asigi employees singna thabak ani tawbagi matangda mari leinaba government gi authorities singda yingsinbinaba cherol pisin khiba laikhre loinana thabak ani tawriba singi mafamdasu tokpinaba khangan khiba leirabasu makhatana thabak asi chathaba thengnare hariba thabak sing asi maruoina Adet College singda oja oina atopa amadi government gi institute haibadi National Sport University government gi school sing asini haidi role asina hai mamangda su fesok na kanba warning tawkhiba leirabani adubu micham sangga lei haibagum chathariba thaba asidi maheroi khunai amadi lamdam asigi education system bu khongauna bani masigi thaba asi chathariba college sing gi principal governing body gi chairman asi amadi secretary gi khut chauna yauri haibasi su khangle makhoina makhoi gi lanai khudong chaba khara gi damak asigumba phattaba thaba asi asum chathana bani Government ki thabak ani tawba amadi tawriba singbu support tawriba sing aroiba oina fesok ki maikaidagi lepnaba akanba warosu thamlagli Cherol asina aroiba da haribadi makhata na fesok na hariba motpa sing asi chatharamba thengnarabadi maduda thoglakpa fafattagi tekchak pumnamak masa na pujagadabani hainisu cherol asina khangalagli Licipriya Foundation na maheroi taraga taruk medical amasung engineering tamnaba khankhre Licipriya Foundation New Delhi na kangluki irang mayokna duna tongan relief camp ta lairiba maheroi taruk Below poverty line amasung ST dagi yauna puna maheroi taraga taruk Bhubaneswar da leiba High Tech Medical College amasung hospital yauna Karnataka Institute of Science and Technology da medical amasung engineering tamnaba selection tawkhre haina paw mana hairi paw asina makhata na hairi bana relief camp ta lairiba maheroi singi maraktagi selection tawkhiba sing aduna BSc optometry da Kamla Yumnam amasung Olivia Yumnam ni BSc Anesthesia Technology da Priyanka Yumnam amasung Angom Nanawbani BSc Operation Theatre Technology da Saidanandi Khangembam ni coursing asi mathang sina chahi ahum amasung mari ni atai sing aduna BTech CHE BTech Civil amasung GNM ni relief camp tagi maheroi thokchom Soniana BSc Emergency Medicine Technology tamgadabani adubu hojingmaki oina waiting list ta leiri hana paw sina haidi Editorial kalam mokangla paw dagi lokocharake India government na Manipur da PR series oina thamjilakhiba Manipur India ki fiba nungda tindringai da chahi cha kaya maning tambaning thaupan balaiba oirakhi Manipur maning tambalaiba ama oirakhi ba chahi lising mga henbagi puari leiri adubo aka akum
Nai, Lengak Lungi Kongcheta Amuk Maning Tamba, Mangba Amuk Maning Tamba Hanjinbe, Kongchet Ki Manung Chana ing 1949 da Manipur bu India gi Fibanung da Namtin Tinki, Maning Tamba Laibak Manipur na India gi Fibanung da Tinkraba Matung Laiba Asigi Hantaba Thaki Union Territory gi Thakta Lairaki, Masi 1959 da Manipur Territorial Council Act 1958 ki Matung Ina Party C State ki Mahut Union Territory on Kibani, ing 1963 da Territorial Council bu Assembly Olaki, Territorial Assembly gi Anisub Election 1960 gi February Taragamapan Kunda Pangtuki, Jayasigi Mars Kunda, Mariambam Koireng na Chief Minister Oiba Council of Minister Wasak Lauki, Adubu Koireng na Minority Taduna Toijam, Tambao na 1967 ki October 13 dagi October Kungamanga Fauba, Numit Taraganitoy ni Khakta Chief Minister Oi, Jayasigi October Kungamanga dagi February Taragamapan Fauba President Rule Thamki, India Government na State Asida Ihan Hamba President Rule Thambani, ing 1970 ki August taraga humdoi da ihan hanba oina Maraibak ningba singi numit Patriotic Day thoram hauki anisuba President Rule October 16 tagi March 20 ing 1972 fawba thamki loina na ing 1972 ki February 21 da Manipur statehood phangbaga loina na BK Nehru na governor oiki ahum suba PR 1973 ki March 19 dagi March ahum 1974 fawba thamki ing 1975 ki June 19 da India pumba da emergency thamki state asida PR lengak mathang thamlakhibagi makha tarakpa oina 1992 ki January 8 tagi PR thamki ing 1993 ki December 31 ki numidang pung mapan makhai dagi 7 suba PR thamki loina na 2001 da Radha Vinod Koijam na February 15 dagi May 21 fawba Chief Minister oiki adobu June ani dagi PR thamlaki India government na makhoi gi lengak lun gi thaugai pangbada khudong chanaba hotnaduna state asida PR thamjinbagi khongthang singi manung chana BJP gi N Birena luching balenga ki matung haukiba chahi 2023 gi May 3 dagi Chinku ki jo narco terrorist singna separate administration demand ga Mari Lenana Landar Kibagi Wathoka Mari Lenana Chief Minister na chaliba chahi adugi February 10 na resign tawbadagi tha simaki tang taraga humdoida State asida taraga mathoirak suba President Rule gi chaithing miyamna hujik sumayok nari Mainland India da matam gi lengak Kichukli Pairak Kiba Tongan ba political party gi luching ba singna state asida series oina PR thamjin bagi thong sing lepta na chathari basi miyam bu nongmai chingdol da hogat kangkhat pangamdana banam thaduna thamna ba der dictator gi thosel ni haiba haiman ba thokloi Center amasung state ani gi lengak lung gi chukli pairi ba singna state asida matam gi tholakpa miyam gi issue bu oiro political gi oiba crisis lerekpa matam na matam chana democratically warishin pragna bahona bagi mahuta central government na PR thambagi thong sing chatharakpadagi miyam gi mafam da pen da ba amadi langtak na ba wahang lerekli badi India gi luching ba singna Manipur gi miyam da akhaba miyeng na yengli bagi maram kadigino Manipur bu India gi fibanung da namtin tinchil han khraba matung leiba sigi mapung faba citizen oina yengba ngamdriba sigi hidden agenda ama leirabra haibasini